COVID-19 की सेक्शन थरांग लौखलिंग सेरक ngasi ayuk Moreh Da Naronda Changlaktuna Manamasing Yolamba Myanmar Macha sing Moreh Police AMADI Moreh KEITHEL की COVID-19 Task Force के member SINGNA Maramdamda Halhankhre Naronda Changlaktuna Myanmar Macha sing adu ayambana nupi ngaktani Maikhoi Moreh Da Manamasing yauna chana thaknaba potlam sing yonba lakpa ngaktani hairi miyoi sing adu Moreh KEITHEL da potchai yonduna leirambadagi COVID-19 Task Force AMADI Moreh Police Commando na Pharaga Police Station da pukhi tungda Moreh gi Additional SP Operation M Amitna Myanmar Macha sing adu COVID-19 laisit ki matangda section wafam kaya khanghan bagal loinana matung laktana ba pautak piduna Maramdamda Halhankhre panba yabadi hojik Myanmar gi Tamu district ta COVID-19 positive oibe mioi kaya leiri mamang chahi gi March tha dagi COVID-19 na maram oiraga ngasi phauba Indo Myanmar border thingduna lakhibani